ꯏꯀꯪꯗ ꯍꯨꯟꯕꯗ ꯑꯍꯨꯝ ꯃꯔꯤꯔꯛ ꯍꯨꯜꯂꯦ ꯑꯗꯨꯁꯨ ꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯃꯤꯁꯤꯡ ꯐꯪꯗꯦ ꯍꯥꯟꯅ ꯂꯤꯡꯉꯤꯗꯨꯁꯨ ꯆꯥꯅꯤ ꯆꯥꯔꯣꯏ ꯈꯪꯄꯣꯠꯇꯦꯕ ꯅꯣꯡ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯂꯧ ꯁꯨꯔꯤꯉꯩꯗ ꯌꯦꯡꯉꯤꯉꯩꯗ ꯂꯥꯟꯅꯦꯅ ꯑꯃꯨꯛ ꯀꯥꯈꯠꯂꯤ ꯑꯃꯨꯛ ꯁꯣꯛꯇ ꯉꯥꯛꯄ ꯑꯥꯅꯤ ꯉꯥꯛꯄ ꯊꯣꯛꯏ ꯃꯦꯜ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯀꯨꯝꯁꯤꯒꯤ ꯂꯧꯎꯁꯤ ꯏꯆꯥꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛꯁꯨ ꯆꯥꯗ ꯌꯥꯗꯕꯅꯤꯅ ꯑꯗꯩ ꯃꯤ ꯑꯃꯨꯛꯁꯨ ꯉꯥꯛꯏ ꯉꯥꯛꯏꯗꯣ ꯂꯣꯏꯔꯦꯍꯦ ꯂꯣꯏꯔꯦ ꯃꯈꯥꯗ ꯑꯣꯜꯂꯦ ꯃꯥꯅꯦ ꯋꯥꯔꯁꯨ ꯁꯨꯖꯗꯧꯗꯣ ꯏꯁꯤꯡ ꯂꯩꯇꯔꯦ ꯑꯗꯒꯤ ꯂꯧꯍꯣꯟ ꯍꯧꯕꯤꯗ꯭ꯔꯕꯅꯤꯅ ꯋꯥꯔꯦ ꯁꯂꯥꯛ ꯁꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦꯕ ꯑꯩꯈꯣꯏꯁꯦ ꯁꯤꯁꯨ ꯀꯅꯥ ꯈꯪꯅꯤ ꯍꯌꯦꯡ ꯊꯕꯛ ꯀꯨꯝꯊꯔꯒ ꯊꯣꯛ ꯃꯩ ꯊꯥꯗꯣꯛꯄꯤꯔꯗ꯭ꯔꯗꯤ ꯈꯪꯄꯣꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏ ꯁꯤꯕꯨꯗꯤ ꯐꯔꯅꯤꯅꯦ ꯑꯥ ꯆꯤꯡꯌꯥꯗ ꯇꯧꯔꯤꯁꯤꯗꯤ ꯆꯥꯅꯤ ꯆꯥꯔꯣꯏ ꯈꯪꯄꯣꯠꯇꯦ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯑ ꯙꯣꯛ ꯂꯥꯡꯁꯜꯂꯝꯃꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯇꯝꯄꯥꯛꯁꯤ ꯌꯨꯝꯂꯛꯇꯅꯤꯅ ꯐꯔꯕꯅꯤ ꯁꯤꯈꯣꯏꯗꯤ ꯆꯪꯉꯝꯄꯣꯠꯇꯦ ꯑꯩꯈꯣꯏ ꯑꯥꯗ ꯆꯤꯡꯌꯥꯗ ꯎꯔꯤꯁꯤꯡꯁꯤꯗꯤ ꯆꯪꯉꯝꯄꯣꯠꯇ꯭ꯔꯦ ꯆꯥꯅꯤ ꯆꯥꯔꯣꯏ ꯍꯌꯦꯡ ꯂꯣꯛꯑꯝꯗꯥꯏ ꯃꯣꯏ ꯂꯣꯛꯈ꯭ꯔꯗꯤ ꯀꯪ ꯊꯣꯛꯄꯅꯤꯅꯦ ꯍꯥꯏꯁꯦ ꯋꯥꯔꯦꯡꯈꯩ ꯇꯧꯔꯒ ꯏꯀꯪ ꯊꯣꯛꯄꯒꯤ ꯍꯟꯗꯛꯇꯤ ꯀꯩꯅꯣꯒ ꯄꯤꯔꯣꯏꯗꯣꯏ ꯖꯥꯠꯂꯥꯕ ꯁꯔꯀꯥꯔꯁꯤꯕꯣ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤ ꯂꯥꯟꯁꯤꯗꯤ ꯂꯥꯟꯗ ꯅꯣꯡꯁꯨ ꯆꯨꯗ꯭ꯔꯦ ꯇꯥꯗꯦ ꯀꯞꯀꯗ꯭ꯔꯥ ꯅꯣꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯇꯧ ꯐꯪꯅꯗꯅ ꯇꯧꯅꯔꯤꯁꯦ ꯀꯝꯀꯥꯟꯗꯗꯤ ꯀꯨꯝꯁꯤꯅ ꯑꯍꯥꯟꯕꯅꯤ ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯂꯧꯕꯨꯛꯇ ꯇꯧꯔ ꯂꯤꯡꯕ ꯍꯥꯏꯁꯤꯗꯤ ꯁꯤꯕꯨ ꯆꯥꯔꯛꯈꯤꯗ꯭ꯔꯕ ꯅꯣꯡꯁꯤꯕꯨ ꯇꯥꯔꯛꯈꯤꯗ꯭ꯔꯕ ꯇꯧꯔꯤꯁꯦ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯁꯨ ꯑꯥꯗꯒꯤ ꯐꯨꯔꯒ ꯊꯥꯔꯨꯔꯒ ꯌꯥꯝ ꯋꯥꯅ ꯁꯤꯁꯨ ꯃꯣꯏ ꯏꯀꯪꯗ ꯍꯨꯟꯈꯤꯕꯅꯤꯅ ꯃꯤꯉꯣꯟꯗ ꯊꯣꯛꯄꯁꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯌꯥꯝ ꯋꯥꯅ ꯐꯨꯔꯦꯗ ꯁꯤꯗ ꯑꯃꯨꯛ ꯂꯤꯡꯉꯦ ꯑꯃꯨꯛ ꯀꯪꯈꯤꯗ꯭ꯔꯥ ꯏꯁꯤꯡꯁꯤ ꯂꯥꯛꯐꯝ ꯂꯩꯇꯦ ꯀꯗꯥꯏꯗꯩ ꯂꯥꯛꯑ ꯀꯔꯝꯍꯥꯏꯅ ꯆꯥꯗꯣꯏꯕ ꯁꯤꯅ ꯀꯪꯕꯤꯗ꯭ꯔꯒꯗꯤ ꯈꯤꯇꯪ ꯆꯥꯒꯗ꯭ꯔꯥꯅ ꯈꯟꯖꯔꯒ ꯂꯤꯡꯕꯅꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯈꯜꯂꯤ